ꯂꯧꯃꯤꯁꯤꯡꯁꯤꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯃꯈꯣꯏꯒꯤ ꯍꯨꯃꯥꯡꯃꯟ ꯍꯟꯖꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯀꯔꯤ ꯃꯅꯥ ꯐꯪꯕꯒꯦ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯅꯤ ꯑꯍꯥꯟꯕꯃꯛꯇꯗ 795132 ꯁꯦꯡꯃꯥꯏꯖꯤꯡ ꯃꯂꯦꯀꯩꯗꯒꯤ ꯑꯣꯏꯃꯤꯇꯩꯅ A to Z ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯈꯨꯗꯣꯜ ꯊꯝꯖꯒꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯂꯤꯕ ꯂꯧꯃꯤꯁꯤꯡ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯧꯃꯤ ꯑꯣꯏꯔꯕꯃꯛꯇꯗ ꯈꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯔ ꯈꯪꯖꯔꯤꯕ ꯑꯗꯨꯗꯤ ꯆꯨꯝꯅꯈꯛꯀꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯨꯝꯕꯗ ꯌꯦꯡꯉꯒ ꯃꯉꯣꯟꯗ ꯏꯃꯣꯁꯟ ꯈꯤꯇꯪ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯂꯧꯃꯤꯅ ꯋꯥꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯗꯤ ꯁꯨꯡꯉꯝꯍꯦꯛ ꯉꯝꯗꯦ ꯇꯉꯥꯏꯐꯗꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯆꯤꯟꯖꯥꯛ ꯑꯁꯤꯕꯨ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯅ ꯏꯊꯧ ꯊꯧꯁꯥꯗꯕꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡꯅꯗꯤ ꯃꯈꯣꯏꯒꯤ ꯃꯄꯨꯟꯁꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯗꯨꯕꯨ ꯈꯤꯇꯪ ꯁꯥꯐꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯂꯧꯃꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯟꯗꯕ ꯍꯥꯏꯕꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃꯒꯨꯝ ꯍꯥꯏꯗꯤ ꯇꯉꯥꯏꯐꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯊꯤꯕ ꯀꯥꯟꯗ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯌꯥꯝꯕ ꯇꯧꯅꯩ ꯑꯗꯨꯒ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯑꯗꯒꯤ ꯄꯩꯁꯥ ꯁꯦꯟ ꯊꯨꯝ ꯄꯥꯏꯕꯁꯤꯡ ꯑꯁꯤ ꯂꯧꯎ ꯁꯤꯡꯎꯕ ꯑꯁꯤ ꯆꯥꯗꯕ ꯌꯥꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯇꯧꯗꯦ ꯃꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯪꯏ ꯄꯥꯡꯒꯜ ꯋꯥꯏ ꯑꯃꯗꯤ ꯃꯗꯨꯅ ꯁꯦꯟꯗꯣꯡ ꯑꯣꯏꯅ ꯐꯪꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯤꯛꯄ ꯁꯦꯟꯗꯣꯡ ꯑꯣꯏꯅ ꯐꯪꯕ ꯑꯗꯒꯤ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯂꯧꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯄꯨꯊꯣꯔꯛꯄ ꯄꯣꯠꯀꯤ ꯊꯕꯛ ꯍꯥꯏꯗꯤ ꯄꯣꯠꯀꯤ ꯑꯥꯏꯇꯦꯝꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯣꯡꯅ ꯃꯥꯔꯀꯦꯠꯇ ꯐꯪꯕ ꯑꯁꯤꯅꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯑꯣꯏꯔꯣ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯥꯔꯃꯤꯃꯛꯇꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯃꯇꯨꯡꯒꯤ ꯑꯣꯏꯅ ꯄ꯭ꯔꯃꯣꯁꯟ ꯅꯠꯇ꯭ꯔꯒꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯠꯇ꯭ꯔꯒꯅ ꯔꯦꯡꯁꯤꯡ ꯑꯗꯨ ꯄꯤꯔꯤ ꯃꯗꯨꯗ ꯄꯤꯔꯤꯕ ꯃꯅꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯄꯩꯁꯥꯅꯆꯤꯡꯕ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯄꯤꯕꯅꯤ ꯑꯗꯨꯒ ꯂꯧꯃꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯄꯣꯠ ꯑꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯗꯤ ꯃꯇꯝ ꯆꯪꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥ ꯃꯔꯤꯛ ꯏꯟꯖꯦꯜ ꯌꯥꯝꯅ ꯆꯪꯏ ꯑꯗꯨꯕꯨ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯗꯤꯅꯦ ꯃꯗꯨꯒꯤ ꯃꯅꯥ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯄꯨꯊꯣꯛꯆꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯃꯃꯜ ꯌꯥꯝꯅ ꯍꯟꯊꯅ ꯌꯣꯜꯂꯦ ꯍꯥꯏꯕꯗꯤ ꯄꯣꯠꯇꯣ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ ꯍꯥꯏꯕꯒꯤ ꯃꯤꯡꯗ ꯃꯈꯣꯏꯅ ꯄꯣꯠꯇꯣ ꯇꯥꯡꯅ ꯌꯣꯟꯕ ꯉꯝꯖꯗꯦ ꯍꯥꯏꯕ ꯁꯔꯀꯥꯔꯅꯁꯨ ꯃꯁꯤꯗ ꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯆꯥꯎꯅ ꯇꯧꯔꯤꯕ ꯑꯃꯗꯤ ꯁꯦꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯕ ꯑꯣꯏꯔꯝꯃꯒꯗꯤ ꯄ꯭ꯔꯃꯣꯁꯟ ꯅꯠꯇ꯭ꯔꯒꯅ ꯔꯤꯋꯥꯔꯗ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯆꯥꯅꯒꯗꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯄꯣꯠꯁꯛ ꯑꯗꯨ ꯁꯣꯏꯗꯅ ꯄꯤꯕꯤꯔꯝꯕ ꯌꯥꯏ ꯑꯁꯨꯝꯅ ꯂꯧ ꯎꯕ ꯃꯇꯝꯗ ꯐꯧ ꯑꯗꯨ ꯍꯦꯛ ꯍꯨꯟꯕꯗꯒꯤꯅ ꯂꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯧꯃꯤ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯗꯨꯅꯅꯤ ꯉꯁꯤ ꯏꯟꯗꯤꯌꯥꯗꯁꯨ ꯑꯩꯈꯣꯏꯅ ꯂꯧꯃꯤꯁꯤꯡꯅ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯗꯤꯃꯥꯟ ꯇꯥꯟꯕ ꯃꯇꯝꯗ ꯀꯅꯥꯃꯠꯇ ꯇꯥꯕꯤꯗꯕꯗꯒꯤ ꯁꯨꯏꯁꯥꯏꯠ ꯇꯧꯕ ꯑꯗꯒꯤ ꯂꯧꯗ ꯆꯠꯂꯒ ꯃꯁꯥ ꯃꯇꯣꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛꯀꯨꯝꯕ ꯀꯩꯀꯩ ꯊꯣꯛꯄ ꯁꯤꯕ ꯃꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯂꯧꯃꯤꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯔꯗ ꯑꯣꯏꯗꯕꯁꯨ ꯎꯠꯄ ꯉꯝꯒꯅꯤ ꯃꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯎꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯁꯣꯞ ꯃꯦꯂꯥꯒꯨꯝꯕ ꯄꯥꯔꯇꯤꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯌꯥꯝ ꯑꯃ ꯊꯣꯡꯖꯤꯜꯂꯒ ꯂꯪꯊꯣꯛꯑꯒ ꯃꯥꯡꯍꯟꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯅ ꯆꯥꯒꯗꯕ ꯉꯝꯒꯗꯕ ꯆꯥꯡ ꯑꯗꯨ ꯈꯛꯇꯪ ꯍꯥꯏꯗꯤ ꯊꯣꯡꯕꯤꯔꯒ ꯃꯗꯨꯒꯤ खितंग सेफ ओइनबा तौमिनसी अखोई इंडियादसु हौजिक अतै गूगलदा नत्रगन अतै अतोपा वेबसाइट सिंगदा अब्दा संग येंगु नोंमदा साददना सीबा मसिंगा कोरोनादा सीबा मसिंगा से साददना सीबा मसिंगना हेले नोंमदा मियोय लिसिंग तरेत की मथक्ता साददना सी हाबसे अदोमसु खंजनबियो सानबिदुना लौमी सिंगबु नुसिबियो लाइरबा सिंगबु खक हंथना लौबिगनो लौमी सिंगबु नुसिबा मियोय सिंगना वीडियो सिबु लाइक तौबियो अदुगा हेन्ना मोटिवेशन पिनिंगबा मियोय सिंगना कमेंट सोइदना तौबिरमु मथंग अतोपा वीडियो सिंग अपलोड तौबा मतमदा अदोमदा अहानहाना यौनबगिदमक चैनल असिबु सब्सक्राइब तौबियो अमसुंग बेल आइकन बुसु नबियो नसिगिदि मतंग असिदा लोइसिनजरगे अरोइबदा ओइमितेन मियामगे फॉर्मदा तमजनिंगबदि सोम हिंगनिगे पुंसिदा अफबा नुंगाय अफबा थबक खरा तौबिरमु संसार सिदा लरिबा मिपुम गुदिमुना अदोंगि मतौ तंबा पामजनबगिदमक थैंक यू टेक केयर गुड बाय।